culprit sing magi phongpam tawwa penalty pibisigi matang da su duma khogi sakma yengna bagi pibam sima koi tika lobwa ngamba haibasi ichamchamba mi Kiran hoya khoina lobwa ngamgadaba nateba muscle power leiba money power leiba ngaktane tika tawri singse nakalamarom da hairogadi masi su kakpa yadra wafam am khangne dumakpu phanayamne khoina hairaga su tika tawriba inja dagi khogi engineer singsi magi money power muscle power leibanina aranba phanayam tawre hairaga su magi thakta dumak phone call amada dumak phangpham thokpa pifam thokpa kaino se dumak ngasi fawo khoina urakpada chap chaba makhogi phangpham thokpa penalty se khoi phangba ude simasu documentic laibak thibane Kiran makha chathaja boina masida yamna maru oiriba kaino makhaksu khogi nakhai sengna mito takthoktrabadi takthoktriba phawba ing tappa purakloi haidana khogi hanagi UNLF ki chairman oiramba khogi pawong megena phongdorak leiba wafamse khogi lakadroba 2026 ki April dagi horaga tangkak ani thokna census horagani hairi masida khogi census si loraba matungda delimitation na mutorkadoini masi chapchana haujiksi khogi laiba conflict si da amuk yengurakanda su khogi manipur si da mito mayam ama illegal immigrant mayam ama laire haibagi achauba exemplary haibu thoiba conflict sina sakineba masi khandoktringai masi deport tawtringai chapchan masi khandoktringai da khoina census tawsangiba du census si khoi ngasagi base year 1951 61 gi chayetna bamsung lairi 51 da tawraga su generation mariji yenga kanda khogi census si tawbagi mathau chu tai adumakpu amuk hauji 2025 si loisala kadorabani masi census si pangthoktringai mamangda khogi mitop singse takthokpa ngamgani haibagi thajabse Kiran leibra kamai to mitop takthokpa ngambai thajabadi kaiguma census smai tawchalde kemda leite maramdi madu kaino da one thok leiro do census report amusu oigani magi numbers to ko aruga aikhogi base year 1951 61 haiba potse tasengna hairagadi aikhogi manipur si mani makha tamba lebak amaning dopam lebak amana south east asia da leramba kaino mani haireba hauji aikhoina yam luriba se aikhoi hujik se isagi hana kogi ning dopam lebak amage monarchy system chatlambadu hujik se farine manipur si sovereign taliba mayam sina ningkha tamba piro matamda panba ngamgadru right question amaga ko ani subuda aikoi democracy lebak si democracy wan thok ni thisina phangabra khangabra haibagi pot ama ani chayena ba hujik lakpai film da ma thola tamineba aru aikoi ngamoi hamti ngamgidoini tasengna haragadi yengo aikoi malemgi thakta sum yengaga india ga ngaba state country amani yengkanda state haib tarene international gi pota harkan state mi yengkanda koi bhutan jemti yengo yamna matomda mani makha tamna masagi kana banjaba lebak amadum oireba ko chakhop me amaraksida hoi magi park beta impam de yeng matamda masi sabchana masi fulfill oide khote haiba potna ama oiraga su magi dum hingjari manipur sum hingbanga moidodi nate adu aikoi hujikti base years 1951 61 gi posi nathaidaga ngatang thamaga haitare aikoi india dagi hanna ningkha tamba lebak aduga tasengna mikhal tawba lamdam mama 1948 tawgra pot amane adu di 1948 ki pot da kamai leramen tawdi kari kai gi ha pot 51 ga natana ko simba pot ama asengba khan gi ha taragadi adu gi pot mayam do laitana iba tawdana or 1951 or 61 or so haipetang 61 ai tarko da mayam ama kien ga nen khale adu gi pot da even 51 bu natana adu tor pot adu sigi pot si loithoktriŋai da ha tare masigi pot si tawsalagu mu dilim disin tawsalagu taragadi manipur gi koi gi community se hujik hana aikoi major community da koi general category da leine taroga maitai na khwai degi yamba koi kaino ne na leirise masigi poji huji krai phabu da handagrage ba huji krai phabu da leramba yage haiba potse masi ningching mo thau tai even ikoina singi jaga sing da ikoi mapan dagi influx ro iba change la iba illegal my immigrants mayam masina haib tare ko singi lamda makoi si yengo yum manga tarakanda ai khulakpa maning dhaw mani alagi khulna mari ki palong na sing jaga am thok haidor kanda ai khulakpa ni ai ning dhaw ne tor koi pot ama mayam lakpa sina khul si masing kangdana lising ani hum thak hengala ine aduna ai khoi gi tasengna valley da lai ba expand tong dan ba mite community aro mite community ga homina rakpa indigenous people ne have naga community da sing ba fruit mayam jigi lai ri ba manung da yam nakna khoi ga sunga si chatmin ra khoi ga lang la chen su mana ba sana mai lat pa kabui kangu sing chem tieng bi mo khoi khul sing je chautorok pra pa
ꯄꯥꯛꯊꯣꯔꯛꯄ꯭ꯔꯥ ꯑꯗꯨꯅ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯑꯍꯥꯡꯕ ꯂꯩꯕ ꯖꯒꯥꯁꯤꯡꯁꯤꯗ ꯆꯣꯡꯊꯣꯛꯄ ꯌꯥꯕ ꯄꯥꯛꯊꯣꯛꯄ ꯌꯥꯕ ꯆꯣꯡꯊꯣꯛ ꯂꯥꯛꯏꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯅ ꯑꯌꯥꯝꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯣꯄꯤꯅꯤꯌꯟ ꯄꯤꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯇꯛꯈꯥꯏꯔꯒ biometric attendance ꯂꯧꯕ ꯆꯞ ꯆꯥꯕ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯔꯤꯖꯤꯟ ꯊꯤꯗꯣꯛꯑꯀꯥꯟꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗꯨ ꯔꯤꯄꯣꯔꯠ ꯇꯧꯊꯣꯛꯅꯕ ꯄꯣꯠ ꯑꯃ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤ ꯐꯖꯅ ꯇꯧꯕ ꯌꯥꯠꯄ ꯂꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯅꯠꯇ꯭ꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯦ ꯄꯨꯔꯥ ꯂꯨꯞꯈꯤꯕꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯇꯦꯡ ꯄꯥꯡꯖꯟꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ Okay. Kiran,